ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯀꯤꯒꯤ ꯃꯃꯥꯟꯅꯕ ꯁꯨꯝ ꯀꯟꯇ꯭ꯔꯤꯗ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯠꯈꯤꯗꯣꯔꯦ ꯆꯩꯔꯥꯎꯕꯒꯤꯗ ꯑꯗꯨꯒꯤ ꯑꯩꯅ ꯆꯥꯛ ꯀꯧꯖꯒꯦꯅ ꯇꯧꯖꯔꯤ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯆꯥꯅꯤꯡꯉꯦꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯎꯇꯤ ꯑꯁꯪꯕꯒꯤ ꯃꯌꯥ ꯂꯩꯖꯔꯦ ꯃꯁꯤꯅ ꯄꯥꯡꯈꯣꯛ ꯃꯅꯥ ꯑꯁꯪꯕ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯈꯔ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯅꯥ ꯈꯔ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯟꯁꯥꯎꯕꯤꯁꯤꯅ ꯈꯔ ꯃꯣꯟꯅꯅꯕ ꯈꯔ ꯁꯣꯞ ꯑꯣꯏꯅꯅꯕ ꯁꯤꯃꯒ ꯁꯤ ꯈꯔ ꯑꯃ ꯍꯥꯞꯄꯤ ꯑꯗꯨꯒ ꯀꯝꯐꯣꯏ ꯃꯅꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯝꯐꯣꯏ ꯃꯅꯥꯁꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯍꯥꯎ ꯃꯅꯝ ꯑꯃꯂꯩ ꯑꯗꯨꯒꯤ ꯁꯤ ꯈꯔ ꯑꯃ ꯂꯩꯖꯔꯦ ꯆꯦꯡ ꯈꯔꯁꯤꯒ ꯑꯩ ꯃꯁꯤꯒꯤ ꯎꯇꯤ ꯑꯁꯪꯕꯁꯤꯃ ꯇꯧꯖꯔꯒꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯃꯒ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯑꯩꯈꯣꯏꯒꯤ ꯂꯣꯛꯂꯩ ꯄꯨꯜꯂꯩꯁꯤꯒꯗꯪ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅ ꯁꯣꯛ ꯇꯧꯔꯒ ꯉꯥꯔꯤ ꯌꯥꯎꯗꯅ ꯑꯃ ꯏꯔꯣꯜꯂꯒꯅꯤ ꯑꯗꯨꯒ ꯊꯝꯕꯧ ꯁꯤꯡꯖꯨ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯄꯄꯌꯥ ꯑꯁꯪꯕꯁꯤꯃ ꯆꯝꯐꯨꯠ ꯑꯃ ꯇꯧꯖꯒꯦꯅ ꯇꯧꯖꯔꯤ ꯑꯇꯩ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯒꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯑꯩ ꯍꯧꯖꯤꯛ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯁꯣꯗꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯉꯤꯉꯩꯗ ꯍꯥꯞꯄꯤꯒꯅꯤ ꯆꯦꯡꯁꯤ ꯉꯁꯥꯏ ꯆꯥꯝꯖꯔꯦ ꯁꯤ ꯈꯔ ꯍꯩꯖꯒꯦ ꯄꯥꯡꯈꯣꯛ ꯃꯅꯥꯁꯤ ꯍꯥꯞꯄꯤꯒꯅꯤ ꯃꯥꯒꯤꯗꯤ ꯏꯪꯉꯤꯉꯩꯗ ꯂꯣꯏ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯒꯤ ꯃꯟꯁꯥꯎꯕꯤ ꯃꯅꯥ ꯑꯗꯒꯤ ꯀꯝꯐꯣꯏ ꯃꯅꯥꯁꯤ ꯈꯔ ꯅꯣꯏꯔꯒ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯗ ꯅꯥꯀꯨꯞꯄꯤꯁꯤꯅ ꯁꯣꯛ ꯇꯧꯖꯔꯅꯤ ꯌꯦꯡꯖꯟꯈꯤꯒꯦ ꯉꯥꯁꯤꯅ ꯀꯩꯅꯣꯗ ꯃꯈꯥꯗ ꯃꯤꯁꯤ ꯌꯥꯝꯕꯅꯤꯅ ꯁꯤꯗ ꯑꯣꯏꯅ ꯊꯣꯡꯖꯔꯒꯦ ꯊꯥꯎ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯊꯥꯗꯖꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯖꯤꯔꯥꯁꯦ ꯑꯩꯅ ꯑꯣꯏꯕ
ꯍꯧꯖꯔꯒꯦ ꯎꯇꯤꯒꯤ ꯁꯤꯃꯒꯤ 지라 우리 바로 넣고 싶은 파워를 마지막에 소스 mathang là một eromba sổm tàu luôn thì có người ta xoay giờ lẩu nên biết mà Nungnga đi sộp tàu là đó eromba đi Mathel 이제 나이지 맛있게 계량하더니 지라 약간 먹다가 속 Manipur Khaidem Shantibala ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯃꯄꯥꯟꯗ ꯆꯠꯈꯤꯗꯕ ꯌꯥꯎꯕꯗꯣ ꯑꯗꯒꯤ ꯃꯃꯥꯡꯗꯗꯤ ꯆꯠꯈꯤꯗꯕꯁꯤꯡꯗꯤ ꯑꯩꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯖꯔꯤ ꯃꯊꯦꯜꯁꯤꯡꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯒꯤ ꯎꯇꯤ ꯑꯁꯪꯕ ꯑꯃ ꯇꯧꯖꯔꯦ ꯑꯗꯒꯤ ꯁꯤꯅ ꯁꯂꯠ ꯑꯃ ꯑꯗꯨꯒ ꯁꯤꯅ ꯇꯧꯖꯔꯦ ꯀꯩꯅꯣꯁꯦ ꯏꯔꯣꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯜꯂꯩꯒ ꯌꯣꯡꯆꯥꯛꯀ ꯇꯧꯕꯁꯦ ꯑꯩꯅ ꯉꯥꯔꯤ ꯊꯥꯛꯇꯅ ꯑꯃ ꯏꯔꯣꯟꯖꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯋꯥꯊꯕꯤ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯆꯥꯛꯍꯥꯎ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛꯍꯥꯎꯁꯤ ꯊꯣꯡꯖꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯊꯝꯕꯧ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯦ ꯁꯤꯁꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯂꯥꯡꯖꯔꯤ ꯑꯗꯨꯗꯤ ꯏꯆꯥꯁꯤꯡ ꯀꯩꯅꯣ ꯇꯧꯔꯁꯦ ꯇꯦꯁ ꯇꯧꯅꯕ ꯂꯦꯡꯁꯜꯂꯣ 야 소액으로 합니다. 소액에 빼라 가지고 친다 그러게. ꯑꯩ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯅꯕ ꯏꯟꯁꯥꯡꯁꯤꯡꯁꯦ ꯂꯧꯁꯤꯟꯖꯔꯒꯦ ꯎꯇꯤ ꯑꯁꯪꯕ ꯑꯗꯒꯤ ꯐ꯭ꯔꯨꯠꯁꯂꯥꯠ slat aduga Thambou Singju adagi chaput eromba Nungnga thongba atoiba thongasi hapjarage jadi ay hujik taste tawjarage chasinju tawminarasi mahau ay hawi hauti hairoko ay haujarage ay uti ya pami uti asang wena han tawjage hawe Mesti uti haudro ni jangan dibawa Thambou Singju si hao renge dia hao rame
Ngan sa pagin. Silaw lang ba? No. Kaya no, di ba ito ng hapon kami na si? Kaya mo. Ay, kapagin. Madali siya. Anh là hỏi hai cho mấy mấy sao cái hào làm gì đi. Mày không mà vậy. Sao mà vậy? Nó rất là chung lâu rồi. Lâu rồi. Bao. Cái mình chỉ ra thì bỏ. Đi lò ra rồi. Nó ăn đấy. Mấy tao lấy đâu đi ghê. Tang sudah ini video solution lagi. Yang lagi mesti itulah, ai dosi tu hobi ni, kita semua